سورة الفرقان نمبر 25 تجي كن منا تجي. أعوذ بالله من الشيطان الرجيم. بسم الله الرحمن الرحيم. ويوم تشقق السماء بالغمام ونزل الملائكة تنزيلا الملك يومئذ الحق للرحمن وكان يوما على الكافرين عسيرا ويوم يعض الظالم على يديه يقول يا ليتني اتخذت مع الرسول سبيلا يا ويلتى ليتني لم أتخذ فلانا خليلا لقد أضلني عن الذكر بعد إذ جاءني وكان الشيطان للإنسان خذولا وقال الرسول يا رب إن قوم اتخذوا هذا القرآن مهجورا अदुगा पल्लु नुमित अदु आसमान से सेगाइगदबा लैचिन सिंगा लोइनना अदुगा फरिस्ता सिंबु थादरकदबा मथांग मथांग थादरकपा ओइना अदुगी नुमितु सिनिंगसिंगु पल्लो नुमित अदुगी सासनदी असेंगबमक्की ओइगनी सुपनगी ख्वाइदगी थौजाल हैबदु खक्की अदुगा ओइगनी नुमितु थाजदबा सिंगदा यामना अरुबी सुंबा यासी अदुम हाइफेट मानबा मैम यावबने कुरानदा अदुगी नुमित्रदी अल्लाह खक्की हुकुमत मा खक्की ऑर्डर होगनी मा खक्की अयाब होगनी असे वनंत के दोंग मसे अदुम यावद्रा अदुम ताकु एखोय सिगी दुनिया सिरसु अल्लाह ना हाइबे इलिमी दा इस्लाम धर्म दा चलिमे ना हायरगा अतोपना हाइबे इंदना एखोय सि लइए मिक्स तौजिना अतोपथसु थाजदना कनानुमना हायरकपा ngaइदन लइए नुमित्रदी यारोय बदु पुंबदु मिक्स तौबे यारोय हाजिरको यादरी करिदारा सफात यादरे है नत्रो नुमित अदुदा मयाना चिक्कनी अरानब तौबदुना मखुत सिंगदु निंगमदना माना हाइगनी ओ अइना लौजरम लबदी को रसूल ग लोइनना लंबी अमा मयान मखुची अगा हेरकदन ओ अइना रसूल ना हाइबदु इलगा लंबी अम थिरमदे दि लंबी चलमदिना मया चिगा कदब अइगी अवाबिनी अइना लौरमद्रबदी को माबु मरुप ओइना हाइदि माना हाइबे इलुबा मी ओक्तब अतोप लंबी ताप मी सिंगदु अदु मरुप ओइन लौरमद्रदी एना माना दा हेरकने विद्रान हाइदु लौरमद्रदे फरमुदन ना खलसना सिरदे अदुम बदु नत्रो ngaina सिनि सिंसिना विद्रा हासु या फलाना दिमी मनु पनते XYZ हाइबुमनि XYZ की ऑर्डर ngaइ ना इखोय ऑर्डर फतवा अम मैम ngaइ नि लंदरदि फारिदा खलकने माना हाइबेना चुम्मी ना इस अदु ngaइ ददना ए रसूलना हाइबा रसूलना सिनन बपोतु पाइजरमदि को मकुचिगा कने रसूलना सिनन मिसिदि गारि नदि लोइन खांगि मि खुदेन माना आइबु लंफैना हनबिबनि सिसु हाइदोरेमि पाउजेल दुदगी मधुना इंगोंदा लाखलब मतुंगदा इंगोंदा कुरान दु लाखरे रसूल के मैसेज रसूल सिनम पोतु अदु ला मतुंगदा फलाना दुना ने माना ने भाई आय कुरान मना सम मंगहन खिप्स शैतान दि मतम चुप पुंबदा मियोय बबु हुंदोक्तुना चेन बने सी शैतान से मी दगे ओरो जिंदगी ओरो माना जत चललमगा आददि हुंदोक्तुना चेन खनि सिदा सु चेन उदर माना फफब वादा तोमगा सुम मेरा थोतु तोरमेदा शैतान दना अदु मान चेन अदरे रसूल की लंबी थी बाहर से मखा के आयासर खंगनी मखा आयासर है से 30 आयत मुनथादा रसूल दुना हाइगनी ओ आइगी रत सेनमक आइगी मिसिंगना लौखिरम ले कुरान सिबु सिजिन नद्रब पोट अम ओइना रसूलना कंप्लेन तो दोना मखोइदे सिर रसूलना लौख पिनि खोट ने ngairido रसूलना द कंप्लेन तो दे कुरान सिजिन नदब दुगी कुरान से सिजिन नदब पोट ओइना लौरम में सी रसूलना आदा हाइदर में
Allah da asumna ikhoina semkhibani nabi khudingmaki yeknaba maral leibasingi manungdagi oklabani nangi rabna lamjing biba ama oina amasung tengbang biba ama oina खाई ना उनका फत्तर सेम ऐन सेम ही में बा जो हाँ है तो पीर में अभी फत्तर जो मैं तुम इल्लू से जा है कुरान सिगे आयात सिगे अगेंस्ट द लाइव पट पुंबदु अदु लौरोय दमी फत्तर बन अदोम द सल्रो बेरा वाइ डेंजर होयन अदुनि सि फुरकान सूरा फुरकान सिनता इस रसूल द हर इबा कुरान के आयात सिंग से सिगे अगेंस्ट द एगो लेपुराबा अदुसु अचुंबनेना पाइदना चलुराबा सिदा एंग हौदबिदा लोइरे अदु थाजद्रे अदु मांगदा थाजदबा सिंगदुना हाय योरबा थाजदबा सिंगदुना हाय करिगी थादरक्त्रि बनो मंगो पी थरक्त्रि बनो मंगोंदा कुरान से पुलप पुन्ना मुखक्तदा उन्हें चबलो कुरान से ले ना मुशाद है कि दो मोहम्मद का हाय करी के नसुमन हाय द्रिस चबलो ने तिरपे आ मुशाद पे कुदुम है असुमना मचेत मचेत पी थखिबनी मदुम तौबदा तौबना अखोइना हाइदि अल्लाहना चेसिल हन्नबा नंगी थमोइबु अखोइना सहेखिबनी मसिबु अरनबा अतप्पा मयेक लाबा खोलहेक्ता तबना फजना मचा खाना खाना संदनायना आयना थाबिरे से आयत मते मते अदगी सूरा मते मते मुफुमन लेबे लाइकतेगिने बपिरे इसी अदु मते मते थाइसिना होय चिंफाले होबना बने नंगी थमोइदा तुंगहौनबने लिनु सब्बिता बिही फुआदका नंगी थमोइदो रसूल नंगी थमोइदो अदु तुंगन ले होनबने अदु चिंफास ले होनबा तो आर्तसु खंगौनबा अदु वरतल नाहु तरतीला अदु मैं तो अदु करिनो अदुगा वरतल नाहु अदुगा थागिबनी सुमाना तो थादु पाखुमने पुन्न थादिब करिनो हरे इदना अदुगी पाखुमने बा किसी वरतल नाहु तरतीला कोन थादिब बिरी मसेबु मचा खाना तोमान तोमान संदनायना पाहलगा तरतील नाइन अदुगा मखोइना लाकपा तौदे नंगोंदा खुदम अमत्ता मरई अमत्ता पुदुना मदुगी अखोइना पुरखिदबा नंगोंदा मदुगी अचुंबदु अमसुंग मदुगी ख्वाइदगी फजरबा वहनथोक्तो नंगोंदा हर कुफार मखैना नंगोंदा नबीगोंदा हर कुआ मखैदो अदु पाउकिंजे फजर फजर तफसीर तौदे नंगोंदा हायरबने आसना अदु फजन तौरबने व तफसीरन संदोनो फजन संदोना ताअबने तफसीर तौरबने कुरान से हे मखोइना हंगाइबा क्वेश्चन पुंबदु सिदी कम तौबा तौरे इम्याम दो की कुरान से लोइना तफसीर पीरे बल्ला अदु कुरान से नसु हमको ओक्तरदी कुरान से चेक तौददना अतोप सिंदु तब तब पाइदना चलदी करी नो ओइदो ममाई सिंगना उपसंदुना जहन्नमदा खोमजन गदब सिंदु मखोइदुनी ख्वाइदगी फेबम फत्रिबदी अमसुंग ख्वाइदगी हाइदोख्रिबदी लंबीदुदगी तुम्हारे ता तौरम सिंदो कुरान से जबुलन था को यादा अदु तौदराना कुरान दे ता तौर सिंदु ममाई उपथुन जहन्नम दो खाजिंगना तुंजिंगने बलोना सोइदना मक्पीखिबनी अखोइना मुसादा लाइरेक्तो अदुगा सेमखिबनी मागा लोइना मागी मयाम हारुनबु तेंगबांगबा मोइना हाइखिबनी अखोइना चटलो नखोइ अनिमक अखोइगी खुदमसिंगबु यादबा मिसिंगदुदा अदुदगी अखोइना लोइसनखिबनी मखोइबु पुमतुम तुमना वजीर यदि वजीर होना हारिदना अखाउ हारूना वजीर आतिंगवा बोइना वजीर सितिंगवा हारिसी असिस्टेंट से फिरौनगे को पुमतुम तुमनखिदना अदुगा नूगी मी वजीर की अर्थ चपचाबी दे तिंगवा बोइना नबे वाने बा वजीर पोलुम पुबा मतिंग पा मागी पोलुम पुबीबु निंथौगी मंत्री सी वजीर हारिदना वजीर हारिदना दोगी मखा लेबा माय थबुक तो पाई मंत्री ने हर फिरौनगी मंत्री सी निंथौगी मंत्री वो पोसे सी निंथौगी सोयंगा में दुमिन जिले बमा निंथौगी मशवरा पिएबा पोलुम दु वाय यंग हल्ले बन निंथौगी अदुना नि अदु मूसा अलैहि सलाम की मनाव सी मयाम सिन नबी वन थारिसे
ꯊꯥꯈꯤꯕꯁꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯋꯥꯖꯤꯔ ꯑꯣꯏꯅ ꯃꯟꯇ꯭ꯔꯤ ꯑꯣꯏꯅ ꯊꯥꯈꯤꯕꯅꯤ musa alayhi salam gi ayat ani sir ningsing ise pumtum tum han gi hari dana khudam du matungda adu maina ikoi gi ummat si rasul gi ummat tasu quran si yaw hallo ana rasul na yaw hallamme si yaw aba miduna sidam ka hujike dum iyat leire mathan iyat sing sina adu tum gana ma su mangana yaro adu khudam ni ulise aduga nugi mi singdu makoina rasul sing bu yadrabada ꯑꯩꯈꯣꯏꯅ ꯏꯔꯥꯛꯅꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯃꯤꯑꯣꯏꯕꯗ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯃ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ ꯑꯩꯈꯣꯏꯅ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯒꯤꯗꯃꯛ ꯆꯩꯅꯥ ꯂꯩꯔꯕ ꯗꯟꯗꯤ ꯅꯨꯒꯤꯁꯨ ꯑꯗꯨꯝ ꯀꯌꯥꯃꯔꯐꯥꯎ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯊꯝꯃꯦꯗꯅ ꯑꯜꯂꯥꯍꯅ ꯍꯤꯗꯨ ꯍꯧꯖꯤꯛ ꯐꯪꯗꯅ ꯈꯣꯠꯇꯅ ꯂꯩꯔꯦ ꯋꯥꯔꯤꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯍꯂꯦ ꯀꯤꯇꯥꯕ ꯄꯨꯝꯕꯅ ꯂꯣꯏꯅ ꯈꯪꯉꯤ ꯅꯨꯒꯤ ꯋꯥꯔꯤ ꯀꯃꯥꯏꯅ ꯃꯥꯡꯈꯤꯃꯣ ꯍꯥꯏꯕꯁꯤ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯟꯈ꯭ꯔꯕꯅꯤ ꯑꯥꯗ ꯁꯃꯨꯗ ꯑꯃꯁꯨꯡ ꯑꯔꯔꯁꯀꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯔꯣꯟꯁꯤꯡ ꯀꯌꯥ ꯃꯈꯣꯏꯗꯨꯒꯤ ꯃꯔꯛꯇ ꯂꯩꯈꯤꯕ ꯁꯤ ꯂꯣꯏꯈ꯭ꯔꯦꯕ ꯌꯥꯈꯤꯗꯕꯒꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕꯅꯤ ꯃꯥꯒꯤ ꯈꯨꯗꯝꯁꯤꯡ ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯄꯨꯝꯇꯥꯛ ꯇꯥꯛꯅ ꯃꯗꯨ ꯂꯧꯗ꯭ꯔꯕꯗ ꯑꯌꯥꯠ ꯄꯤꯔ ꯃꯇꯨꯡꯗ ꯌꯥꯔꯛꯇꯕꯒꯤ ꯂꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯈꯨꯗꯝ ꯂꯣꯏꯅ ꯑꯜꯂꯥꯍꯅ ꯄꯤꯔꯦ ꯃꯨꯁꯥꯒꯤ ꯅꯨꯍꯒꯤ ꯑꯥꯗꯀꯤ ꯑꯩꯈꯣꯏꯗ ꯌꯧꯍꯜꯂꯦꯗꯅ ꯁꯤꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯔꯤꯅꯤ ꯁꯤ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯀ ꯑꯇꯣꯞꯄ ꯑꯃ ꯄꯥꯏꯗ ꯂꯩꯔꯗꯤ ꯙꯔꯃꯅꯦꯅ ꯌꯥꯔꯣꯏꯕ ꯃꯈꯣꯏꯅ ꯁꯝꯂꯤꯕꯅꯤ ꯁꯍꯔꯗꯨ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯨꯊꯍꯟꯈ꯭ꯔꯕ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯡꯒꯤ ꯑꯗꯨꯒꯤ ꯁꯍꯔꯗꯨꯒꯤꯗ ꯅꯣꯡꯒꯤ ꯑꯖꯥꯕꯀꯤ ꯅꯣꯡ ꯇꯥꯍꯟꯈꯤꯕ ꯁꯍꯔꯗꯣ ꯁꯝꯅ ꯆꯠꯂꯤ ꯁꯝꯅ ꯆꯠꯂꯤꯅꯦ ꯃꯤꯁꯤꯡꯗꯨ ꯑꯝꯇ ꯆꯠꯂꯤꯅꯦ ꯉꯝꯗꯕ꯭ꯔꯥ ꯃꯈꯣꯏꯅ ꯃꯗꯨ ꯎꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯁꯥ ꯇꯧꯗꯕꯅꯤ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯄꯒꯤ ꯎꯗꯕ꯭ꯔꯥꯗꯤ ꯎꯔꯤꯕꯅꯦꯕ ꯎꯅ ꯎꯁꯤꯟꯅꯗ꯭ꯔꯤꯗꯨ ꯃꯥꯡꯗ ꯅꯕꯤꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯃꯥꯡꯈꯤꯕꯗꯨꯅꯦ ꯍꯥꯏꯕꯁꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯩꯗꯅ ꯃꯈꯣꯏ ꯂꯝꯗꯨꯗ ꯆꯠꯇꯅ ꯈꯣꯠꯇꯅ ꯂꯣꯏꯅ ꯎꯔꯤꯃꯦꯕ ꯑꯗꯨ ꯎꯕꯗꯣ ꯎꯅ ꯎꯁꯤꯟꯅꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯎꯔꯤꯕꯅꯦꯕ ꯃꯈꯣꯏꯅ ꯎꯕꯗꯤ ꯑꯗꯨ ꯎꯕꯗꯒꯤ ꯎꯕꯗꯨ ꯀꯔꯝꯕꯅ ꯎꯕ ꯎꯔꯒ ꯌꯥꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯀꯥꯅꯨ ꯂꯥꯏꯅ ꯁꯨꯔꯥ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯍꯧꯒꯠꯀꯅꯤ ꯑꯜꯂꯥꯍꯅ ꯍꯦꯟꯒꯠꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯔꯤ ꯑꯃ ꯃꯁꯤ ꯑꯈꯦꯔꯁꯦ ꯁꯤ ꯊꯥꯖꯗꯕꯅ ꯎꯗꯕꯅꯦ ꯃꯈꯣꯏꯅ ꯅꯪꯕꯨ ꯎꯕ ꯃꯇꯝꯗ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯈꯣꯏꯅ ꯂꯧꯗꯦ ꯅꯪꯕꯨ ꯅꯣꯛꯅꯐꯝ ꯑꯣꯏꯅ ꯅꯠꯇꯅ ꯑꯗꯨꯇꯅ ꯅꯪꯉꯣꯟꯗ ꯂꯥꯛꯏꯁꯦ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯃꯗꯤ ꯈꯔꯕꯨꯗꯤ ꯑꯐꯕ ꯑꯣꯏꯔꯁꯨ ꯂꯥꯛꯏꯕ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯅꯪꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯏꯁꯤ ꯃꯇꯝꯗ ꯍꯥꯏꯁꯤ ꯐꯥꯒꯤ ꯇꯧꯕ ꯆꯪꯄ ꯀꯔꯦꯝꯅꯕ ꯆꯪꯄ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯃꯁꯤꯔꯥ ꯑꯜꯂꯥꯍꯅ ꯊꯥꯔꯛꯏ ꯍꯥꯏꯕꯗꯨ ꯔꯁꯨꯜ ꯑꯣꯏꯅ ꯁꯤꯛꯁꯤꯔꯥ ꯔꯁꯨꯜ ꯍꯥꯏꯔꯤꯁꯦꯅ ꯃꯣꯏ ꯐꯥꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯅꯕꯅꯦ ꯑꯣ ꯁꯤꯛꯁꯤꯔꯣ ꯀꯨꯔꯥꯟ ꯀꯩꯗꯧꯋꯦ ꯍꯥꯏꯔꯗꯨ ꯃꯈꯣꯏ ꯁꯤꯔꯣꯅ ꯍꯥꯏꯗ꯭ꯔꯣ ꯃꯈꯨꯠꯀꯁꯤ ꯊꯕꯛꯇ ꯄꯨꯜꯂꯗꯅ ꯂꯝꯁꯤꯗ ꯇꯧꯔꯝꯃꯦ ꯃꯈꯨꯠꯀꯁꯤ ꯊꯕꯛꯇ ꯄꯨꯜꯂꯗꯅ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯪꯐꯩꯅꯅ ꯍꯦꯛ ꯄꯨꯔꯝꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯂꯥꯠꯆꯕꯗ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯂꯛꯀꯅꯤ ꯃꯈꯣꯏꯅ ꯗꯟꯗꯤꯗꯨ ꯎꯕ ꯃꯇꯝꯗ ꯀꯅꯥꯅ ꯍꯦꯟꯅ ꯂꯪꯐꯩꯅꯈ꯭ꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯝꯕꯤꯗꯨꯗ ꯅꯪꯅ ꯎꯔꯕ꯭ꯔꯥ ꯃꯍꯥꯛ ꯑꯗꯨ ꯃꯥꯅ ꯂꯧꯖꯔꯤꯕ ꯃꯥꯒꯤ ꯂꯥꯏ ꯑꯣꯏꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕꯕꯨ ꯁꯤꯁꯨ ꯂꯥꯏ ꯂꯥꯠꯄ ꯆꯞ ꯃꯥꯟꯅꯔꯤꯅꯤ ꯂꯥꯏ ꯍꯥꯏꯔꯤꯁꯤ ꯃꯨꯔꯇꯤ ꯈꯤꯟꯕꯗꯨꯇ ꯅꯠꯇꯦ ꯑꯗꯨ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯑꯣꯏꯕꯤꯗꯧꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯃꯊꯛꯇ ꯑꯁꯤꯟ ꯑꯔꯥꯡ
ꯅꯪ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯔꯤꯗꯣ ꯃꯈꯣꯏꯁꯤ ꯏꯃꯥꯝ ꯊꯣꯛꯅ ꯍꯣꯠꯅꯔꯤꯗꯣ ꯅꯪ ꯋꯥꯀꯤꯜ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯉꯤ ꯑꯩꯗꯤ ꯁꯤ ꯌꯥꯔꯦ ꯅꯪꯒꯤ ꯑꯗꯨ ꯅꯪꯅ ꯑꯥꯔꯊ ꯍꯟꯕ ꯈꯔ ꯈꯪꯗꯦ ꯀꯨꯔꯥꯟꯅꯦꯅ ꯍꯥꯟꯗꯩ ꯆꯨꯝꯗ ꯂꯩꯔꯕꯁꯦꯅ ꯃꯥꯏ ꯑꯄꯥꯝꯕꯗ ꯆꯠꯆꯗꯅ ꯂꯩꯔꯤꯃꯦꯕ ꯃꯤꯗꯣ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯥꯏꯅꯦꯕ ꯃꯁꯥꯅ ꯑꯄꯥꯝꯕꯗ ꯇꯧꯗꯅ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯈꯟꯕ꯭ꯔꯥ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯌꯥꯝꯕꯅ ꯇꯥꯔꯤ ꯅꯠꯇ꯭ꯔꯒ ꯈꯟꯊꯔꯤ ꯍꯥꯏꯅ ꯁꯤ ꯔꯁꯨꯜꯗ ꯍꯪꯉꯤꯃꯤ ꯑꯣꯏꯗꯕꯅꯤ ꯃꯈꯣꯏꯗꯨ ꯌꯨꯝꯁꯥꯁꯤꯡꯒꯨꯝꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯈꯣꯏꯗꯨ ꯍꯦꯟꯅ ꯂꯝꯈꯩꯅꯈ꯭ꯔꯕꯅꯤ ꯂꯝꯕꯤꯗꯨꯗ ꯈꯟꯊꯔꯤꯃꯤ ꯈꯣꯠꯂꯤꯃꯤ ꯒ꯭ꯌꯥꯟ ꯇꯥꯏꯒ ꯈꯜꯂꯨꯅꯣ ꯍꯦꯟꯅ ꯂꯝꯈꯩꯅꯈ꯭ꯔꯕ ꯁꯥ ꯁꯟꯗꯩ ꯍꯦꯟꯈ꯭ꯔꯦ ꯑꯩꯅ ꯂꯥꯟꯅ ꯆꯩꯔꯤꯑꯕ ꯁꯥꯊꯤꯗ꯭ꯔꯁꯦ ꯀꯨꯔꯥꯟ ꯇꯥꯗꯕ ꯃꯤꯁꯤꯡꯗꯣ ꯀꯨꯔꯥꯟ ꯇꯥꯗꯕ ꯃꯤꯗꯨꯔꯅꯤ ꯆꯩꯔꯤꯁꯤ ꯑꯗꯩ ꯀꯨꯔꯥꯟ ꯇꯥꯁꯨ ꯇꯥꯔꯤꯃꯤ ꯃꯈꯣꯏꯗꯤ ꯇꯥꯔꯒ ꯂꯧꯗꯕꯁꯨ ꯌꯥꯎꯔꯤ ꯅꯪꯅ ꯈꯜꯂꯤꯕ꯭ꯔꯥ ꯈꯟꯊꯔꯤꯑꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯔꯁꯨꯜꯗ ꯍꯪꯉꯤꯁꯤ ꯃꯈꯣꯏ ꯅꯪꯅ ꯊꯤꯊꯔꯤꯕ ꯑꯌꯥꯠꯇꯨ ꯇꯥꯔꯒ ꯈꯟꯊꯔꯤꯑꯅ ꯈꯜꯂꯤꯕ꯭ꯔꯥ ꯇꯥꯕꯟꯇꯦ ꯇꯥꯁꯤꯟꯅꯔꯤꯃꯤ ꯑꯗꯨ ꯈꯟꯊꯕꯟꯇꯦ ꯈꯟꯊꯕ ꯃꯥꯜꯍꯟꯖꯅꯔꯤꯃꯤ ꯃꯈꯣꯏꯁꯦ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯅꯪꯅ ꯁꯥꯕꯨ ꯅꯠꯇꯦꯗ ꯁꯥꯗꯒꯤ ꯕꯣꯒꯦꯟ ꯁꯥꯊꯤꯈ꯭ꯔꯦꯗ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯗꯜꯂꯨ ꯁꯕꯤꯂꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯦꯕ ꯕꯜꯍꯨꯝ ꯑꯗꯜꯂꯨ ꯁꯕꯤꯂꯥ ꯅꯪꯅ ꯈꯟꯊꯗꯕ꯭ꯔꯥ ꯅꯪꯒꯤ ꯔꯕꯀꯤ ꯃꯇꯥꯡꯗ ꯃꯥꯅ ꯀꯔꯝꯅ ꯁꯥꯡꯗꯣꯛꯍꯟꯕꯒꯦ ꯍꯥꯏꯕꯗꯨ ꯃꯃꯤꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯒꯦ ꯅꯤꯡꯕꯤꯔꯝꯂꯕꯗꯤ ꯃꯥꯅ ꯃꯗꯨꯕꯨ ꯂꯦꯡꯍꯟꯕꯤꯔꯝꯗꯕꯁꯨ ꯉꯝꯕꯅꯤ ꯁꯦꯝꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯄꯨ ꯃꯗꯨꯒꯤ ꯂꯝꯖꯤꯡꯕ ꯑꯣꯏꯅ ꯁꯤ ꯐꯖꯕ ꯄꯔꯃꯥꯟ ꯗꯂꯤꯜ ꯍꯥꯏꯕ ꯄꯤꯔꯛꯏꯅꯦ ꯑꯜꯂꯥꯍꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯏꯁꯤꯜꯂꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯀꯣꯝꯂꯞꯄ ꯈꯨꯄꯥꯏꯗ ꯄꯔꯃꯥꯟꯁꯤ ꯀꯔꯤꯗ ꯄꯤꯔꯤꯕ ꯄꯔꯃꯥꯟ ꯍꯥꯏꯕꯗꯨ ꯈꯟꯗ꯭ꯔꯒ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕꯅ ꯌꯥꯔꯣꯏ ꯅꯪꯅ ꯎꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯇꯔꯥ ꯅꯪ ꯎꯗꯕ꯭ꯔꯥ ꯏꯂꯥ ꯔബ്ꯕꯤꯀ ꯃꯄꯨꯔꯣꯝꯗ ꯌꯦꯡꯗꯕ꯭ꯔꯥ ꯀꯔꯝꯅꯅꯣ ꯃꯥꯅ ꯃꯃꯤꯁꯤꯡꯁꯤ ꯁꯥꯡꯗꯣꯛꯍꯜꯂꯤꯕ ꯁꯥꯡꯗꯣꯛꯇꯅ ꯁꯨꯝ ꯁꯥꯡꯗꯅ ꯁꯨꯝ ꯂꯩꯔꯤꯁꯤ ꯃꯠꯇ ꯖꯤꯜꯂꯥ ꯁꯥꯡꯗꯅ ꯁꯨꯝ ꯂꯩꯔꯤ ꯅꯨꯃꯤꯠꯁꯤ ꯀꯩꯗꯧꯔ ꯃꯇꯨꯡꯗ ꯁꯥꯡꯗꯣꯛꯇ꯭ꯔꯣ ꯅꯨꯃꯤꯠ ꯊꯣꯛꯑ ꯃꯇꯨꯡꯗ ꯃꯃꯤꯁꯤ ꯁꯨꯝ ꯇꯦꯟꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯅꯨꯃꯤꯠ ꯌꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯈꯔ ꯈꯔ ꯁꯨꯝ ꯁꯥꯡꯗꯣꯛꯏꯗꯅ ꯁꯥꯡꯗꯣꯛꯄꯁꯨ ꯁꯥꯡꯗꯣꯛꯍꯟꯗꯕ ꯇꯦꯟꯁꯨ ꯇꯦꯟꯁꯤꯜꯍꯟꯗꯗꯅ ꯑꯩꯅ ꯇꯧꯒꯦꯔꯗꯤ ꯑꯗꯨꯝ ꯆꯞ ꯂꯦꯞꯍꯟꯕ ꯌꯥꯏ ꯃꯃꯤꯁꯤ ꯂꯥꯏꯒꯤ ꯑꯆꯧꯕ ꯀꯔꯤꯁꯨ ꯅꯨꯃꯤꯠꯅꯅꯦꯕ ꯇꯧꯍꯜꯂꯤꯁꯤ ꯅꯠꯇ꯭ꯔꯥ ꯃꯃꯤꯁꯤ ꯑꯗꯨꯃꯥꯏꯅ ꯑꯩꯁꯤ ꯉꯝꯕ ꯌꯥꯅꯦꯕ ꯑꯗꯨ ꯂꯣꯏꯅꯃꯛꯁꯤ ꯏꯃꯥꯟ ꯄꯣꯔꯛꯀꯦꯅ ꯍꯥꯏꯔꯁꯨ ꯉꯝꯒꯅꯦꯕ ꯃꯃꯤ ꯐꯥꯎ ꯂꯦꯞꯍꯟꯕ ꯉꯝꯃꯕ ꯊꯥꯔꯥ ꯍꯖꯥꯔ ꯑꯂꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤꯒꯤ ꯃꯃꯤ ꯐꯥꯎ ꯂꯦꯞꯍꯟꯕ ꯉꯝꯗꯦ ꯃꯃꯤ ꯂꯦꯞꯄꯗꯤ ꯑꯃꯁꯨ ꯅꯨꯃꯤꯠꯇꯨꯁꯨ ꯂꯦꯞꯀꯗꯧꯔꯤꯗ꯭ꯔꯣ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯈꯥꯔꯕ ꯆꯥꯏꯍꯟꯗꯗꯅ ꯊꯝꯃꯤꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯊꯝꯃꯤꯅꯦꯕ ꯏꯟꯁꯥꯡꯒꯤꯗꯃꯛꯇꯅꯦꯕ ꯍꯤꯗꯥꯌꯠ ꯃꯇꯝ ꯑꯃꯗ ꯍꯤꯗꯥꯌꯠ ꯂꯧ ꯃꯇꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯀꯨꯔꯥꯟ ꯍꯥꯏꯔꯤꯁꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯊꯝꯕꯩ ꯋꯥꯅꯦꯕ ꯇꯧꯒꯦꯔꯗꯤ ꯆꯞ ꯂꯦꯞꯍꯜꯂꯒ ꯊꯤꯡ ꯄꯔꯤꯈꯥꯁꯤ ꯕꯟ ꯇꯧꯕ ꯌꯥꯕꯅꯦꯕ ꯃꯥꯅꯦ ꯑꯗꯨꯗ ꯅꯠꯇꯦ ꯁꯤꯗ ꯈꯟꯊꯕ ꯌꯥꯕ ꯄꯔꯃꯥꯟ ꯐꯖꯕ ꯑꯃ ꯐꯪꯉꯦ ꯁꯤꯗ ꯂꯧꯁꯤꯡ ꯐꯖꯕ ꯑꯃ ꯐꯪꯉꯦ ꯁꯤꯁꯤꯗ ꯅꯨꯃꯤꯠꯇ ꯄꯤꯔꯤꯁꯤ ꯅꯨꯃꯤꯠꯁꯤꯅꯅꯦ ꯃꯉꯥꯜꯅꯦ ꯃꯉꯥꯜ ꯂꯥꯏꯠ ꯁꯤꯖꯩꯔꯛꯏꯃꯤ ꯁꯤ ꯀꯨꯔꯥꯟꯁꯤ ꯅꯨꯃꯤꯠꯁꯤꯅꯦ ꯂꯧꯔꯣ ꯂꯥꯏꯠ ꯖꯩꯔꯛꯏꯃꯤ ꯁꯤꯒꯤ ꯀꯨꯔꯥꯟꯁꯤꯅꯅꯦ ꯃꯃꯤ ꯑꯁꯥꯡꯕ ꯑꯃꯁꯨ ꯊꯣꯛꯑꯦ ꯃꯝꯍꯟꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯝ ꯍꯦꯟꯅ ꯍꯦꯟꯅ ꯃꯝꯈ꯭ꯔꯦ ꯑꯗꯨꯁꯨ ꯌꯥꯏ ꯁꯤ ꯀꯨꯔꯥꯟꯁꯤꯅ ꯑꯗꯨ ꯌꯨꯗꯤꯜꯂꯨ ꯁꯥꯊꯤꯗ꯭ꯔꯥ ꯍꯗꯤꯕꯤ ꯀꯁꯤꯔ ꯍꯥꯏꯗꯣ ꯁꯤ ꯃꯉꯥꯜꯁꯤꯅꯅꯦ ꯌꯧꯗꯤ ꯌꯧꯔꯕ ꯃꯉꯣꯟꯗ ꯃꯤꯁꯤꯗ ꯃꯥꯏ ꯄꯨꯟꯁꯤꯁꯤ ꯁꯨꯝ ꯑꯃꯝꯕꯁꯤ ꯁꯥꯡꯗꯣꯛꯈꯤꯕ ꯌꯧꯔ ꯃꯇꯨꯡꯗ ꯁꯨꯡꯉꯥꯟ ꯉꯥꯜꯂꯛꯇꯕ ꯑꯗꯨꯗꯨ ꯀꯔꯝꯕ ꯃꯤꯗꯅ ꯉꯥꯜꯍꯜꯂꯛꯇ꯭ꯔꯤꯗꯣ ꯍꯥꯏꯕꯗꯨꯒꯤꯁꯨ ꯌꯥꯎꯔꯤ ꯌꯥꯎꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯁꯤꯡꯅꯕꯒ ꯂꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯒꯤꯗꯤ ꯃꯇꯝ ꯈꯔ ꯄꯤꯔꯝꯃꯒ ꯃꯥꯗꯤ ꯁꯥꯡꯗꯣꯛꯇꯅ ꯑꯗꯨꯝ ꯒꯨꯝꯔꯥ ꯍꯩꯕ ꯄꯨꯁꯤꯟꯒꯅꯦꯕ ꯑꯗꯨꯅ ꯀꯨꯔꯥꯟꯅ ꯒꯨꯝꯔꯥ ꯇꯧꯕ ꯃꯥꯅꯦ ꯑꯗꯨꯏꯗꯨꯅꯤ ꯑꯗꯨꯗꯒꯤ ꯃꯥꯏ ꯃꯃꯤꯗꯨ ꯁꯨꯝ ꯃꯝꯗ ꯂꯩꯔꯤꯉꯩꯗꯅꯦ ꯑꯃꯨꯛꯀ ꯑꯜꯂꯥꯍꯅ ꯃꯈꯥ ꯑꯌꯥꯠꯇ ꯍꯥꯏꯔꯤꯁꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯏꯁꯤꯜꯂꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯀꯣꯝꯂꯞꯄ ꯈꯨꯠꯄꯥꯏꯗ ꯃꯥꯅꯅꯤ ꯁꯦꯝꯕꯤꯔꯤꯕꯗꯨ ꯅꯈꯣꯏꯒꯤꯗꯃꯛ ꯑꯍꯤꯡꯕꯨ ꯌꯣꯝꯁꯤꯟꯕꯤꯕ ꯐꯤꯖꯣꯜ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯇꯨꯝꯕꯕꯨꯅ ꯄꯣꯊꯥꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯁꯦꯝꯕꯤꯔꯤꯕꯗꯨ ꯅꯣꯡꯉꯥꯟꯕꯕꯨ ꯁꯤꯔꯨꯔꯕꯗꯒꯤ ꯍꯤꯡꯒꯠꯂꯛꯄ ꯑꯣꯏꯅ ꯇꯨꯝꯕꯁꯤ ꯁꯤꯕꯒ ꯄꯥꯡꯈꯛ ꯆꯞ ꯃꯥꯟꯅꯩꯀꯣ ꯀꯨꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯑꯜꯂꯥꯍꯅ ꯁꯦꯝꯕꯤꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄꯨꯝꯕ ꯍꯥꯏꯔꯛꯏꯁꯤ ꯃꯈꯥꯗ ꯔꯁꯨꯜꯗ ꯀꯣꯏꯁꯟ ꯈꯔ ꯍꯪꯈ꯭ꯔꯤꯗꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯑꯣꯏꯔꯛꯀꯅꯦꯅ
nang ubra ba makoi si lamjing la kadur men khallibra makoi na khan tharian khallibra adu sipum basi allah na tawsilin ne ba allah na ne ba sigi quran sin mi khara mam khidor ba mi khara na ngan gador si allah na ne mana ni thadere du nungsit singbu harau pa oina magi minung sigi mauoina na aduga ꯑꯩꯈꯣꯏꯅ ꯊꯥꯗꯕꯅꯤ ꯑꯇꯤꯌꯥꯗꯒꯤ ꯏꯁꯤꯡ ꯄꯨꯝꯁꯦꯡ ꯁꯦꯡꯂꯕ ꯁꯤꯁꯨ ꯑꯜꯂꯥꯍꯒꯤ ꯔꯍꯃꯠ ꯂꯝꯖꯤꯡ ꯅꯨꯔꯗꯨꯒ ꯃꯔꯤ ꯂꯩꯅꯩꯕ ꯁꯤ ꯑꯌꯥꯠꯁꯤꯁꯨ ꯑꯜꯂꯥꯍꯅꯅꯦꯕ ꯁꯤꯜꯂꯛꯏꯕ ꯍꯤꯗꯥꯌꯠ ꯐꯪꯒꯗꯧꯔꯤꯕ ꯐꯪꯉꯣꯏꯗꯧꯔꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡꯁꯤꯅ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤꯕ ꯐꯪꯉꯣꯏꯗꯧꯔꯤꯕ ꯅꯨꯡꯁꯤꯠꯁꯤꯅ ꯍꯔꯥꯎ ꯄꯥꯎ ꯐꯪꯒꯗꯧꯔꯤꯕ ꯐꯪꯉꯣꯏꯗꯧꯔꯤꯁꯦ ꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯠꯇꯦꯕ ꯑꯜꯂꯥꯍꯅ ꯈꯪꯉꯦꯕ ꯀꯅꯥꯅ ꯅꯨꯡꯁꯤꯠ ꯑꯐꯕꯁꯤ ꯀꯨꯔꯥꯟꯒꯤ ꯃꯅꯨꯡꯗꯅ ꯔꯤꯌꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯩ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯣꯏꯅ ꯔꯍꯃꯠꯀꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠꯁꯦ ꯁꯤꯅ ꯔꯤꯌꯥ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯒꯤ ꯑꯖꯥꯕꯀꯤ ꯅꯨꯡꯁꯤꯠ ꯑꯣꯏꯔꯒꯅꯅꯦ ꯔꯤ ꯍꯥꯏꯌꯦꯕ ꯔꯤ ꯍꯟ ꯁꯔꯁꯔꯥ ꯌꯥꯎꯕꯗꯨ ꯃꯊꯛꯇ ꯌꯥꯎꯕ ꯑꯗꯨꯁꯨ ꯈꯪꯖꯤꯜꯂꯣ ꯀꯥꯟꯅꯕ ꯑꯩꯈꯣꯏꯅ ꯍꯤꯡꯒꯠꯍꯟꯕꯤꯅꯕ ꯍꯧꯖꯤꯛꯀꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇꯨ ꯃꯗꯨꯅ ꯁꯤꯔꯨꯔꯕ ꯂꯝ ꯑꯗꯨꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯊꯛꯄꯤꯅꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈꯤꯕ ꯌꯨꯝꯁꯥꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯤꯡ ꯀꯌꯥ ꯑꯃꯗ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯃꯑꯣꯡ ꯃꯑꯣꯡꯗ ꯁꯟꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯟꯕꯗ ꯌꯥꯕ ꯃꯤ ꯃꯈꯩꯗꯣ ꯍꯤꯗꯥꯌꯠ ꯄꯥꯝꯕ ꯃꯤꯗꯨ ꯄꯤꯒꯅꯤ ꯄꯥꯝꯗꯗꯅ ꯍꯟꯗꯣꯛꯄ ꯃꯤꯗꯨꯗꯤ ꯃꯇꯝ ꯈꯔ ꯌꯦꯡꯉꯒ ꯄꯥꯝꯗ꯭ꯔꯤꯕ꯭ꯔꯥ ꯃꯥꯁꯦ ꯍꯥꯏꯕ ꯌꯦꯡꯉ ꯃꯇꯨꯡ ꯄꯔꯈꯥꯗ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯠ ꯂꯥꯎꯅ ꯄꯥꯝꯗꯕꯔꯣꯝꯗ ꯇꯨꯝ ꯆꯪꯍꯜꯂꯒ ꯖꯍꯟꯅꯝ ꯑꯗꯨꯝ ꯌꯧꯍꯟꯒꯅꯦꯕ ꯁꯤꯅꯦꯕ ꯇꯞꯁꯤꯔ ꯍꯥꯏꯔꯤꯁꯦ ꯀꯨꯔꯥꯟꯒꯤ ꯑꯜꯂꯥꯍꯅ ꯃꯈꯥꯗ ꯍꯥꯏꯔꯤꯁꯦ ꯁꯣꯏꯗꯅꯃꯛ ꯑꯩꯈꯣꯏꯅ ꯃꯑꯣꯡ ꯃꯑꯣꯡꯗ ꯁꯟꯗꯣꯛꯄꯤꯕꯅꯤ ꯃꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯈꯣꯏꯅ ꯈꯟꯊꯖꯅꯕ ꯕꯨꯙꯤ ꯁꯤꯖꯤꯟꯅꯅꯕꯅꯦꯕ ꯑꯜꯂꯥꯍꯅ ꯇꯞꯁꯤꯔ ꯇꯧꯔꯤꯁꯤ ꯕꯨꯙꯤ ꯁꯤꯖꯤꯟꯅꯔꯒ ꯃꯥ ꯈꯛꯇꯅ ꯍꯥꯏꯕꯤꯂꯛꯅꯕ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯨ ꯌꯥꯗꯦ ꯃꯤ ꯑꯌꯥꯝꯕꯅ ꯊꯥꯖꯗꯕ ꯅꯠꯇꯅ ꯁꯤꯐꯥꯎꯇ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯁꯤꯗꯅꯦ ꯐꯖꯅ ꯈꯟꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯤꯅꯕꯤ ꯑꯣꯏꯁꯤ